ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯀꯣꯚꯤꯗ 19ꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯔꯥꯟꯕ ꯊꯥꯖꯅꯕꯤꯁꯤꯡ ꯈꯔ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯉꯁꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯀꯣꯚꯤꯗ 19ꯅ ꯅꯥꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯑꯅꯥꯕꯕꯨ ꯐꯝꯁꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯛꯁ ꯑꯃ ꯎꯞꯀꯗꯕꯅꯤ ꯍꯥꯏꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯔꯤꯀꯃꯦꯟ ꯇꯧꯔꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯥꯛꯁ ꯎꯞꯄ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯜꯀꯣꯍꯣꯜ ꯕꯦꯁ ꯍꯦꯟ ꯔꯕ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯑꯃꯁꯨꯡ ꯁꯥꯄꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯈꯨꯠ ꯍꯥꯝꯗꯣꯛꯂꯕꯗ ꯀꯥꯟꯅꯕ ꯐꯪꯏ ꯃꯥꯛꯁ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯗꯤꯁꯄꯣꯖ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯄꯟꯈꯤꯕ ꯇꯣꯉꯥꯟꯁꯤꯡꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯇꯣꯉꯥꯟ ꯅꯝꯕꯔ 7 ꯍꯦꯟ ꯗ꯭राꯏꯌꯔꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯠꯂꯤ ꯍꯦꯟ ꯗ꯭राꯏꯌꯔꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯠꯄ ꯉꯝꯗꯦ ꯏꯁꯥꯕꯨ ꯑꯃꯗꯤ ꯑꯇꯣꯞꯄꯁꯤꯡꯕꯨ ꯚꯥꯏꯔꯁꯇꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩꯗꯤ ꯏꯁꯤꯡ ꯑꯃꯁꯨꯡ ꯁꯥꯄꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯅꯠꯇ꯭ꯔꯒ ꯑꯜꯀꯣꯍꯣꯜ ꯕꯦꯁ ꯍꯦꯟ ꯔꯕ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯠ ꯍꯥꯝꯗꯣꯛꯄ ꯍꯥꯏꯕꯁꯤꯅꯤ ꯇꯣꯉꯥꯟ ꯅꯝꯕꯔ 8 ꯇꯨꯝꯍꯤꯅ ꯅꯥꯇꯣꯟ ꯇꯦꯡꯊꯣꯛꯄꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯒꯤ ꯉꯥꯛꯊꯣꯛꯏ ꯇꯨꯝꯍꯤꯅ ꯅꯥꯇꯣꯟ ꯇꯦꯡꯊꯣꯛꯄꯅ ꯔꯦꯁꯄꯤꯔꯦꯇꯔꯤ ꯏꯟꯐꯦꯛꯁꯟꯗꯒꯤ ꯉꯥꯛꯊꯣꯛꯏ ꯍꯥꯏꯕꯒꯤ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯇꯦ ꯇꯦꯛꯅꯤꯛ ꯑꯁꯤꯅ ꯑꯦꯀ꯭ꯌꯨꯠ ꯑꯄꯔ ꯔꯦꯁꯄꯤꯔꯦꯇꯔꯤ ꯇ꯭ꯔꯦꯛ ꯏꯟꯐꯦꯛꯁꯟꯁꯤꯡꯒꯤ ꯂꯥꯏꯑꯣꯡ ꯍꯟꯊꯍꯟꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯍꯥꯏꯅꯗꯤ ꯔꯤꯁꯔꯆ ꯈꯔꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯁꯤꯃꯛꯅ ꯏꯟꯐꯦꯛꯁꯟꯒꯤ ꯔꯤꯛꯁ ꯍꯟꯊꯍꯜꯂꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯗꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯊꯦꯡꯅꯗ꯭ꯔꯤ ꯇꯣꯉꯥꯟ ꯅꯝꯕꯔ 9 ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯤꯡꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯠꯂꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯅ ꯍꯥꯠꯄ ꯉꯝꯕꯁꯤ ꯕꯦꯛꯇꯦꯔꯤꯌꯥ ꯈꯛꯇꯅꯤ ꯚꯥꯏꯔꯁꯇꯤ ꯍꯥꯠꯄ ꯉꯝꯗꯦ ꯇꯣꯉꯥꯟ ꯅꯝꯕꯔ 10 ꯆꯅꯝꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯒꯤ ꯉꯥꯛꯊꯣꯛꯏ ꯆꯅꯝꯅ ꯕꯦꯛꯇꯦꯔꯤꯌꯥꯒꯤ ꯁ꯭ꯄꯤꯁꯤꯁ ꯈꯔꯒꯤ ꯒ꯭ꯔꯣꯊ ꯇꯞꯊꯍꯟꯕ ꯌꯥꯏ ꯍꯥꯏꯅ ꯔꯤꯁꯔꯆ ꯈꯔꯅ ꯍꯥꯏꯔꯤ ꯑꯗꯨꯃꯛꯅꯃꯛ ꯆꯅꯝꯅ ꯀꯣꯚꯤꯗ 19ꯗꯒꯤ ꯉꯥꯛꯊꯣꯛꯏ ꯍꯥꯏꯕꯒꯤ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯇꯣꯉꯥꯟ ꯅꯝꯕꯔ 11 ꯁꯦꯀꯦꯟ 10 ꯅꯤꯡꯁꯥ ꯁꯣꯔ ꯊꯤꯡꯗꯨꯅ ꯂꯩꯕꯗ ꯂꯣꯛ ꯈꯨꯗ꯭ꯔꯕꯗꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯅꯥꯗꯦ ꯍꯥꯏꯕ ꯇꯥꯛꯏ ꯁꯦꯀꯦꯟ 10 ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯊꯤꯡꯗꯨꯅ ꯂꯩꯕꯗ ꯂꯣꯛ ꯈꯨꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗ꯭ꯔꯕꯗꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯅꯥꯗ꯭ꯔꯤꯕꯅꯤ ꯅꯠꯇ꯭ꯔꯒ ꯂꯪꯁꯀꯤ ꯑꯇꯣꯞꯄ ꯂꯩꯅꯥ ꯂꯩꯇ꯭ꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯀꯣꯚꯤꯗ 19ꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯕ ꯁꯤꯝꯇꯣꯝꯁꯤꯡꯗꯤ ꯂꯣꯛ ꯀꯪꯈꯨ ꯆꯣꯛꯊꯕ ꯑꯃꯗꯤ ꯂꯥꯏꯍꯧꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯗꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯅ꯭ꯌꯨꯃꯣꯅꯤꯌꯥꯅꯆꯤꯡꯕ ꯅꯥꯕ ꯌꯥꯏ ꯀꯣꯚꯤꯗ 19 ꯅꯥꯍꯜꯂꯤꯕ ꯚꯥꯏꯔꯁ ꯑꯁꯤꯒꯤ ꯀꯦꯁ ꯈꯪꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯄꯥꯝꯕꯩꯗꯤ ꯂꯦꯕꯣꯔꯦꯇꯔꯤ ꯇꯦꯁ ꯇꯧꯕ ꯍꯥꯏꯕꯁꯤꯅꯤ ꯅꯤꯡꯁꯥ ꯀꯥꯡꯂꯣꯟ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯀꯟꯐꯥꯔꯝ ꯇꯧꯕ ꯉꯝꯂꯣꯏ ꯃꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯁꯨ ꯑꯣꯏ ꯇꯣꯉꯥꯟ ꯅꯝꯕꯔ 12 ꯌꯨꯝꯒꯤ ꯂꯥꯏꯌꯦꯡꯁꯤꯡꯅ ꯀꯣꯚꯤꯗ 19ꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯑꯃꯗꯤ ꯂꯥꯏꯌꯦꯡꯕ ꯉꯝꯃꯤ ꯚꯤꯇꯥꯃꯤꯟ ꯁꯤ ꯏꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯜ ꯁꯤꯜꯚꯔ ꯀꯣꯂꯣꯏꯗ ꯆꯅꯝ ꯁꯤꯡ ꯑꯃꯗꯤ ꯏꯁꯤꯡ ꯇꯣꯏꯅ ꯊꯛꯄ ꯌꯥꯎꯅ ꯌꯨꯝꯒꯤ ꯂꯥꯏꯌꯦꯡ ꯑꯃꯠꯇꯅ ꯀꯣꯚꯤꯗ 19ꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯗꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩꯗꯤ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯈꯨꯠ ꯇꯣꯏꯅ ꯍꯥꯝꯕ ꯑꯃꯗꯤ ꯍꯛꯆꯥꯡ ꯉꯝꯗꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯑꯀꯟꯕ ꯃꯐꯝꯁꯤꯡꯗ ꯆꯪꯗꯕ ꯍꯥꯏꯕꯁꯤꯅꯤ ꯇꯣꯉꯥꯟ ꯅꯝꯕꯔ 13 ꯚꯥꯏꯔꯁ ꯑꯁꯤ ꯇꯦꯝꯄꯦꯔꯦꯆꯔ ꯁꯥꯒꯠꯂꯛꯄ ꯊꯥ ꯌꯧꯔꯒ ꯁꯤꯈꯤꯒꯅꯤ ꯚꯥꯏꯔꯁ ꯈꯔ ꯈꯨꯗꯝ ꯑꯣꯏꯅ ꯀꯣꯜ ꯑꯃꯗꯤ ꯐ꯭ꯂꯨꯒꯤ ꯚꯥꯏꯔꯁꯁꯤꯡ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗꯅ ꯍꯦꯟꯅ ꯂꯩꯅꯥ ꯁꯟꯗꯣꯛꯏ ꯑꯗꯨꯕꯨ ꯁꯥꯒꯠꯂꯛꯂꯕ ꯃꯇꯝꯗ ꯁꯟꯗꯣꯛꯄ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯦꯞꯈꯤꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯚꯝ ꯍꯣꯡꯂꯛꯄꯅ SARS-CoV-2 ꯁꯟꯗꯣꯛꯄꯒꯤ ꯃꯑꯣꯡꯗ ꯑꯍꯣꯡꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯇꯣꯉꯥꯟ ꯅꯝꯕꯔ 14 ꯐ꯭ꯂꯨ ꯑꯃꯁꯨꯡ ꯅ꯭ꯌꯨꯃꯣꯅꯤꯌꯥꯒꯤ ꯚꯦꯛꯁꯤꯟꯁꯤꯡꯅ ꯀꯣꯚꯤꯗ 19ꯗꯒꯤ ꯉꯥꯛꯊꯣꯛꯏ SARS-CoV-2 ꯑꯁꯤ ꯑꯇꯩ ꯚꯥꯏꯔꯁꯇꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯔꯝꯅ ꯍꯥꯟꯅꯗꯒꯤ ꯂꯩꯔꯕ ꯚꯦꯛꯁꯤꯟ ꯑꯃꯠꯇꯅ ꯃꯁꯤꯕꯨ ꯉꯥꯛꯊꯣꯛꯄ ꯉꯝꯗꯦ ꯇꯣꯉꯥꯟ ꯅꯝꯕꯔ 15 ꯚꯥꯏꯔꯁ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯏꯟꯇꯔꯅꯦꯠꯇ ꯇꯣꯉꯥ ꯀꯌꯥ ꯁꯟꯗꯣꯛꯂꯕꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯇꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯅꯧꯕ ꯁ꯭ꯇꯗꯤ ꯑꯃꯗ ꯚꯥꯏꯔꯁ ꯑꯁꯤ ꯏꯚꯣꯂꯨꯁꯟꯒꯤ ꯅꯦꯆꯔꯦꯜ ꯄ꯭ꯔꯗꯛ ꯑꯃꯅꯤ ꯍꯥꯏꯅ ꯎꯠꯈꯤꯕ ꯂꯩꯔꯦ ꯔꯤꯁꯔꯆ ꯈꯔꯅ SARS-CoV-2 ꯑꯁꯤ ꯁꯥꯐꯨ ꯍꯥꯏꯔꯤꯕ ꯁꯥ ꯃꯈꯜ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏꯕꯗ ꯆꯪꯂꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯚꯥꯏꯔꯁ ꯑꯁꯤ SARS-ꯒꯨꯝꯅ ꯁꯦꯛꯄꯤꯁꯤꯡꯗꯒꯤ ꯃꯤꯑꯣꯏꯕꯗ ꯁꯟꯗꯣꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ SARS-CoV-2 ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛ ꯁꯦꯟꯇꯔ ꯐꯣꯔ ꯗꯤꯖꯤꯁ ꯀꯟꯇ꯭ꯔꯣꯜ ꯑꯦꯟड ꯄ꯭ꯔꯤꯚꯦꯟꯁꯟꯅ ꯃꯈꯥꯗ ꯄꯤꯔꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯔꯤꯀꯃꯦꯟ ꯇꯧꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯍꯛꯆꯥꯡ ꯉꯝꯗꯕ ꯃꯥꯟꯕ ꯃꯤꯑꯣꯏꯒ ꯅꯛꯁꯤꯟꯅꯗꯕ ꯏꯁꯥꯒꯤ ꯃꯤꯠ ꯅꯥꯇꯣꯟ ꯅꯠꯇ꯭ꯔꯒ ꯆꯤꯟ ꯁꯣꯛꯇꯅꯕ ꯍꯣꯠꯅꯕ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯗꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕ ꯃꯊꯤ ꯈꯟꯕ ꯑꯃꯗꯤ ꯂꯣꯛ ꯈꯨꯕꯗ ꯇꯤꯁꯨ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯁꯤꯖꯤꯟꯅꯔꯒ ꯃꯐꯝ ꯆꯥꯅ ꯂꯪꯊꯣꯛꯄ ꯇꯤꯁꯨ ꯂꯩꯇ꯭ꯔꯒꯅ ꯈꯨꯗꯥꯡ ꯑꯃꯗꯤ ꯄꯥꯝꯕꯣꯝꯒꯤ ꯇꯥꯏꯅꯐꯝꯗ ꯈꯨꯝꯖꯤꯟꯕ ꯇꯣꯏꯅ ꯄꯥꯏꯕ ꯊꯦꯡꯕ ꯄꯣꯠꯆꯩꯁꯤꯡꯕꯨ ꯑꯐꯕ ꯀ꯭ꯂꯤꯅꯤꯡ ꯁ꯭ꯄ꯭ꯔꯦ ꯑꯃꯗꯤ ꯋꯥꯏꯟ ꯁꯤꯖꯤꯟꯅꯗꯨꯅ ꯗꯤꯁꯏꯟꯐꯦꯛ ꯇꯧꯕ ꯁꯥꯄꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯀꯦꯟ 10 ꯆꯪꯅ ꯈꯨꯠ ꯆꯥꯡ ꯅꯥꯏꯅ ꯍꯥꯝꯗꯣꯛꯄ ꯑꯁꯤꯅꯆꯤꯡꯕꯅꯤ ꯍꯦꯜꯊ ꯋꯥꯔꯀꯔ ꯅꯠꯇ꯭ꯔꯒ ꯑꯅꯥꯕ ꯐꯝꯁꯦꯟꯅꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯛꯁ ꯎꯞꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ CDCꯅ ꯔꯤꯀꯃꯦꯟ ꯇꯧꯔꯤ ꯃꯊꯛꯇ ꯄꯤꯔꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯥꯜꯂꯒꯁꯨ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃ ꯁꯟꯗꯣꯛꯂꯤꯉꯩ ꯃꯅꯨꯡꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩꯁꯤꯡꯅꯤ ꯍꯥꯏꯔꯤ